Manipur gi Pangal singbu Meitei Lipul na Yelhoumee ni Khnglamdaba Haibasi Laibk Thibani haina KMW ona media da thador patirol amada Hairi. Apun magi saktam kai bayaroi tungi mirol kansi haiba pandam da lairiba KMW ona Manipur da khundaminariba furup masel nungsi janana laiminaba hotnaringai jerak asida Manipur da laiba Meitei Pangal singbu Manipur gi mapangal kanba CSO ama oiriba Meitei Lipul na Yelhoumee ni haiba Khnglamdaba Haibasi Laibk Thibani haina nungnangbu phongdorakle. Loina na Meitei Lipul na Yelhoumee khandokpagi hak leite lairagana kanana piba hakno Meitei Lipul haibasi Manipur miyamgi CSO amara natraga Meitei ichilinaw singi yaifanaba hotnariba lup amara haibasi chamamnare hairakle. Ngarang na halp Manipur Press Club ta pangthokpa press conference amada Meitei Lipul gi thomi amana Manipur da Yelhoumee furup tara khaklei Yelhoumee ni hairibasing adudi Meitei Mau Maram Paumai Tangkhul Liangmai Jeliang Kabui amasung Inpui ni hairakle. Mahakna furup tara hairaga mapal khak haikiba adu wa ngangbada chitharamba gira natraga pangal paningdaba gira loinana Meitei Lipul da Yelhoumee khandoknaba certificate pibra piragana kanana karamba office na karamba matamda kanagi makhada karamba chahida pibano haibadursu hanglakli. Cherol asida makha taraduna Meitei Lipul na Yelhoumee ni hairiba furup sing asigi marakta Manipur gi Meitei Pangal furup hundoknamba asina takpadi Meitei Pangal asi Manipur gi Yelhoumee nate haibani. Loinana Manipur gi Meitei Pangal singi puwari Manipur gi puwari mayak sengna khangdaba Meitei Lipul na wakhalna sajilaga pangangangbadi lamdamasida khundaminariba aikhoi masel gi marakta nungsi chanaba thugainaba amadi irang sagatpa pambagi mong uhalli hairakli. Manipur kannaba hotnabada Meitei Pangal gi athaubi kayagi ina lokhong semgiba masing thingamdrabani masida Meitei Lipul na Meitei Pangal gi wari Khnglamdaba haibasi miyamgi Laibk Thibani hairaduna Manipur da Meitei Pangal na CM oiduna kanglup furup khaidana Manipur gi achauba thodang kaya laukiba adus ningsingba chungani hairakli. Manipur kannaba hotnabada Manipur gi Meitei Pangal singna laukidaba thodang amata leite media da wangang bada khara khajik na khantharaga wangang haningi kanglup ki irang thokpa yaba puwari chanaina bawa dingang haningde hairaduna Manipur da khundaminariba furup singi puwari mayek singna khangbaga loinana nungsi chanana lainanaba miyamgi oina thoklagliba CSO singna hotnabiyo haina su phongdorakli. Cherol asida makha taraduna hai Meitei Lipul na Manipur miyamgi natraga Meitei gi yaifanaba thabak torakpada lup asina ayat papigadaba leite Meitei Lipul gi ahal laman singbu lup asina matam purnamakta ikai khunaduna lakli hairaduna yarani haibagi matagum net ke khana net silaklabadi onkhallakloi hainingai leite asigumba thawong lup asina makha tana thokhaningde aduna Meitei Lipul na miyamda wangangbada khantharaga nganghaningi Manipur da tangdu leita daba irang asida lamdam sigi miyam wabana khamthenglaba matamda kanglup amaga yengthinaba yaba thabakti tawhaningde hairaduna Pangal furup ki ichilinaw singna Meitei Lipul gi wangangda social media da wafong kaya phongdokleba adu pendabagini loinana miyam nungsina handaba natte supntagi wangangliba misak adu wakhal tahannaba ngangbani. Pangal haiba furup asi masagi nat lining laisol fije chakcha identity loina suna laijaba Manipur gi asengba Yelhoumee ni haibagi mayek laraba khudamni hairakle. Hiram asigi matangda Meitei Lipul amasung lup asiga hundok hunjin tawbagi mahota miyamgi chawkha thawrangda oina mai onsinminasi Meitei Lipul na Manipur gi natraga Meitei gi yaifa thawrangsing lokhalakpada lup asina su thamoi singna ikai khunaba utpaga loinana Meitei Lipul gi luching purel singusu lup asigi thomi singna afabagi damak aduki mati ikai khunaduna lakle haina KMW ogi Publicity Secretary Rajiv na media da thadok pacherol asida hai.